ngasi numida waram phone ki bama sum thok ba thodo wa thok sing dagi maru ebi I pauk sing khong ga sarga Manipur top channel gi maike digi mayam da thamjagi ahan bada kangli pauk ki maira dagi lo khasaraga Manipur da santi purak par India gi lanmi amadi intelligence sing ma pa dagi sangslak pa kulai pai bi sing lakshin ba mathok tai Sheikh Hasina India ki awang nong pok lamdam da lady ba Manipur sin kuki phurup na Meetei singi mathakta landaribasi lakshin duna santi purak par matam sangki gani India ki security force amadi intelligence sing India ki territorial integrity thugaina ba hotnariba mapa lebak ki sangsilakpa separate group sing asi mai pakna thengna ba mathau tari haina Bangladesh ki prime minister Sheikh Hasina na leba da phongba Sorajia ko ba magazine amada piba interview amada phongtokre interview da Sheikh Hasina na hai United States na Bangladesh Myanmar amadi India ki taina ba sarukta is Istimor gumna Christian state ama lingbagi apam laidibasi yaba ngamrai US na hokiba sahi da pangthokiba Bangladesh ki mikal mangoina laiba da laktuna Islamic Bangladesh Nationalist Party amadi jihadi gi allied oidiba Jamaati Islami ki khongjang da skotki nongsupta laidiba laibak sina free and fair oiba mikal ama pangthokna ba Awami League government from thadokuna amadi BNP gi jail da ladiba miyoi sing jail da gi thadok na busu taksin ki balaki mang na ha United States na Bangladesh ki lengak londa khut thingziliba si mikhal khakta gi nati khongthang asi jau Christian phurup singi tokai ba ning tam leba ma sim na bagi thorang oibi yai hai bi sing na ba lai jau phurup ki miyoi sing asi Bangladesh Myanmar amadi India gi singi saruk sing da khundari bi ethnic group ama oiriba jau mi sin kuki mezo hai ri phurup sing sini Haribu phurup sing asi India gi maru oina Manipur Mizoram amadi Nagaland gi Myanmar ga tainaba mafam sing da khunda leita adun leiriba kangbuni magazine adu gi report amada Kuki National Army Kuki National Front Kuki Liberation Army haribu lahulup sing asina housing Manipur da mihat mepun mi faba amadi namduna sel khai gi thabak sing sathari masiki sumathakta hauji Manipur da thokliba irang asida mapung oina saruk yaribu kulai paiba lup singni Haukiba sahi ki June thada World Cookie Zau Intellectual Council WKJ IC na United Nations amadi Israel gi Prime Minister Benjamin da ayiba wakat sirol ama pisinduna irang thokliba Manipur gi singi sarukta makoi goiba tokhaiba leba ama pinabagi taksinki wakat sirol adu da haidibadi Manipur khundariba majority phurup singna makoi bu tathi tawina tawire maram aduna Indian Constitution gi article number 3 gi makhada Kuki state pibiu Kariguma India lengang na hairiba dimana sipi bada sayet na balairabadi lebak sing sina mateng pangsin yu hairi pau sina makata na hairibadi sin kuki phurup sina makoi goeb wapam da Manipur khundariba Meetei singa puna nungsi chana na leminna ba haibisidi oithok loi haina phongdukli hairaduna intelligence bureau gi officer amana phongdukki bada Manipur khundariba sin kuki singna India ga yumthangnariba Myanmar da leba kuki sing ain kaina Manipur sangsilaktuna makoi gi mi sing hengatna bahonari Hausu makoi gi missing khangen hengalakuna tokhai be leba am pina badabi tawribani hairibu kuki kangbo osina nungsi chanana leminaram kuki amadi Meetei sing tampak amadi singi mafam singdagi tokhai tahana na bonari aduga tokhai leba am siamduna Mizoram da tinna ba thawrang sing su khulai pai ba militants group singa kusamnaduna akan badabi sing tawribani hanis phodoki oiriba phiba masida India gi security force na mapana gi sangsilakliba khulai pai ba sing asi lakshin bagi tangai khadaba laidi Maduna Travadi, Manipur Santi Purak Pahibis Oitokloi Haina Sheikh Hasina na Maki interview to the Makatana, Haikenasu, Pauch the Makatana Spalakli Autopapamana Manipur Irang Lakshan Mangamdraba Security Advisor Amadi DGP Makatana Pam Paihan Begi Wanto Karino, Mahiroi Lupmanga CM Fongo Kiba, Ein Lambda Mamani Hiva Mayakson, Utkani Fongo Kiba Wapamadu, Tabak to Ontokiduna, Matik Saba Mating Labor Lenga Ni Hiva Miam Pio. Law and order ngamdraba matik sadraba DGP amadi security advisor khuta fam thadu amadi lenga ki thona fudok tun ain leiba lamdam amani haiba sapsan utpiu sei ama helaba irang sita misa myam gi punsi amadi lanthum nga ko ngamdraba hawba hawjik leiba security advisor amadi DGP si adumak oihenduna thamliba sigi won thokari noina mahairo lup manga na thadorak pachirol amanari mahairo lup manga gi president sina khuyek piduna thadorak pachirol sina hai Iram Damasida Hokiba Sahi English and Kungo Humdagi me Ahumdigi Hona, Koki militants in the Lamdamasiki yellow missing in Mataka Sataragliba, King Sai Goeva Tawong Sina, Manipura Puna Kunda Minariba Ladiba Kanglo for Pudimakta, Awabaka Mayonanduna, Tangdulata, Lamdamama, Nashisu Henduna Tamli.
इरमदम असिगी येलो फुरुपसिंगदा हिंसागी थबक क्या सथबा मिसम क्या तमथिन हाकिवा सुगुम्बा कुकी लालौबसिंगी लुद्रबा थावों क्या असिगी मथक्ता ngasi फाव स्टेट अमदी सेंट्रल गवर्नमेंट अकन ममियंग अमदी एक्शन अमा फाव लौखटपा ngamdana लेरि सेरोल सिनाई ngasi थेंगनरिबा लान असि external aggression ni amu hai Meetei amadi kuki ani gi ethnic crisis ni terrorist na ti hain amu ngahak ki oiba wafam India gi home minister oiriba Amit Shah na phongdoki basu laikre adu bulokot phom dokpa action ning asi phabu lokhatri India na sathaba makogi geopolitics ki war Manipur divide and destroy policy sizinaduna Manipur si mathak makha onthokpani amadi masina maram oiduna ohelakpa irang amani haiba nomu gi mayek asum sunakli Zaribam da kuki lalaubusin na yelaumisin gi mathakta attack sa thaba horakhibaga loinana miat mipun gi thaba amadi yum kai kya mai thaba horakpadigi thawai hingna balanjena duna laidiba zaribam da laidiba miyam gi awa ana hangna ba misam miyam una basakani haiduna thawrang tokhiba CM gi khongsat ki nomu watlingai da satkiba CM gi advanced security team da ambush tokhiba sina lamdam sida law and order gi fibam si ka hena fibam sokshile haiba mek sangle Laiba amagi chief minister na sakadaba mafam adugi section tharang lokotpa sakhiba security team phawda khut tharakpa ngamlabadi lamdam asigi misam miyam gi punsi di kaya yamna safety oiribagi habisi asabu wangamani serol sinhai henangak libadi sahi asigi January thada kokila lawba kya Zaribam tamna sanction kre haibagi report ama Manipur lenga ki CM office tagi DGP amadi security advisor ayib serol thada na security gi oiba section tharang lokona ba khangan khiba su lairibani asigumba report laina Zaribam da kuki militants na khut tharakpa ngamlakli ba si security gi asoba section da thoksa da bagi thawni maram adun hojik Zaribam no oirakli ba irang asiki responsibility kudimak DGP amadi security advisor na pham thui maram aduna law and order ngak ngamdraba matik sadraba DGP amadi security advisor khutata fam lautu amadi lenga ki thauna fudok tuna ain leiba lamdam amani haiba sapsan utpiyo haidi serol sinhai sahi ama helaba irang sida misam yam gi punsi amadi lanthum ngak ngamdraba phawba hojik laiba security advisor amadi DGP si adumak ohenduna thamliba sigi wan to karino Manipur gi miyam na thagat kiba mihut sing na haiba wa phawba DGP amadi security advisor na tabidre haiba gi wapum lakni bamadi makhoi ba hojik phaw sindok ngamda ba haiba si lenga asigi yam ikai ningai oiba thawong mani asiguma thawong si Manipur gi miyam na pena dabada na tana lenga amagi sapsa ba thabak mating leina tawba ngamda ba haiba si kwai digi lebok thibani hena lebok thibudi state amadi central government na Manipur gi miyam ngak ki oiba Utsai thuna thamba sini Manipur praja miyam gi puksak lambi ama oiriba Zaribambu khudum chanchina na bohonariba si terrorist ki thawong nati haigadoribra buffer zone red zone line of control kaya khaidok tuna matam kuina thamlakliba sina takpadi Manipur lenga si mating level lenga ama oidre habadani maram asina CM na phongdokiba ain level lamdam amani haiba mek sing na utkani haiba wapamadu thabak to onthokiduna matik saba mating level lenga ni haiba miyam na upiyo haidi Serol Snai Kuki Lalawa Singa Sataduna Lakpa suspension of operation Gimatam February Kungamapan Loy Krabani Sugi Matam Loy Kiba Kuirabasu extend Taurina Tragana abrogate Tauri having Sapsabu Waf Mamangas Pawa Tamdana Miambu Samam Handuna Tamdi Sugi Matam Loy Makatana extend Taudre Hyderabadi Kuki Lalawa Singi Mata the Sapsaba Tabak Pekatantui Adabu Nasi Pawa Kuki Lalawa Singi Mata the Excel Lokatabama di ahoina du makhoi protect tawduna thamliba sina su asi Manipur lenga ki ayaba yauduna lona thumna extension tawkrabra haibagi singnaba miyamna fole maram aduna su asi extend tawkrabra natragana tawdribra haibasi miyamna open oina hangan panthoi maram aduna India ki geopolitics ki war sida lamdam sida sarangnaba phibam ama thogalakliba amadi misam miyam gi punsi tambang amdaba phibam ama lakliba si tarane lokom tokte asiguma geopolitics ki war sida lamdam sigi yellow fruit sing bali gi hameng tarakpi gi phibam thinghauna ba lamdam sigi miyam pun amangna amat oina khongpham chetna leminarasi haidina su pausida su makhatari atopa pawmana security na ngaklaga law unabagi thabak paikhanaba police station lawmi singa mi phampang thokre English aniga kungo homdagi me ahumdigi haukiba kanglup anigi lan asina maram oiduna Imphal East District ki yang popi police station ki manung sina lairiba kul singai badi sabungkok khunau sana sabik thamna pokpi sandi khongbal amadi yang pokpi na singbagi lokham singlau uba ngamdana tokiba badu handak sai ki oina di mapung fana lau uba ngamna bangasi yang popi police station lawmi singa loina mi mapang tokre hari
lamla AC gi MLA Khongbol Tabam Ibomsana lusingduna police station aduna pangthokkiba mifam aduna security gi section thorang sapsana lokhotuna handak sahi gi oina mapung phana lau panba ngamnaba thapuk lokhotnaba warep lokhi pau sin hai zat regiment amadi BSF ki kangbuna mathakta pankriba khungang sing asiga taina duna leba kuki singa taba singi singkhong amadi singthak singda ngak sinbagi thaudang logani lau khoiba masum laurang subna singbu oigani haibigi matam adu laumi singna mangjongna police station pau piraklaba matungda security gi arrangement ningthina lokhatuna park sana lo uba ngamnaba hotnaba haina su yana ki haidi panma yawade mamang sahidadi kuki militant singna ngaihak leitana lophamna bom amadi nongmaina singba kap tharakpadigi hairiba mathakta pankriba khunja singa si saruk uhum thokpagi manungda saruk ama phawba lopan mangamdana tokhi masina maram oiduna hauji hairiba khungang singa sigi praja miyamna phau leitabadagi chinjak mi pal tang ba haibada mayukna duna leiri hairensu pau sida suma khatari atop pawmana voluntary blood donor ama oibena miyoibagi punsi kanba ngamba khaktana tana haksang phaba punsi ama oini hingba ngami doctor sananbi blood donor singna kathok lebi I adu asamanati maduna miyoy kayada punsi piri bani haina Manipur lainga ki health services ki director Dr. O Sanahanbi na phongdokre wapam singa si Imphal da pangthokpa World Blood Donor Day 2024 ki thoramda phongdokhibani celebrating 20 years of giving. Thanks you, blood donors have hiramda State Blood Cell State Health Society NSM Manipur amadi State Blood Transfusion Council Manipur nuksumnaduna pangthokiba thoramaduna Health Services ki Director Dr. O Sanahanbi State Mission Director NSM Manipur Dr. Sumorjit Ningombam Department of Transfusion Medicine RIMS ki Professor Dr. A Ravindra Senior M in charge Blood Central Jenims Dr. Konsam Surgeon amadi JP gi Principal Hizam Romina Mithungoina Saryaki Tharamadu Mari Lainer Dr. O Sanahanbi na makata na phongdokhibada voluntary blood donor ama oibana miyoibagi punsi kanma ngamba natana haksang phaba punsi em oinhing ngami miyoiba mana ana yek yorapa matamda I haibasi hiram kyada mathoktai akhoi khudimangna sang naina I kathoktuna I gi awat leitana ba khonamina si loinana sang naina I kathokliba miyoi singbu su pungni thogat phongdokhi ngasi gi thoramadura sang naina I kathoktuna lakhiba miyoi kyada certificate piduna pungni thogatki amadi miyoi kyana saruk yaduna I pibigi thoram amasu pangthokhi hanisu pawsida sumakhatari atopa pawmadana mikhalda mai pakraba athar yauna lok sabha mikhalda mireb oikiba ahom UNC na sahi tare naga society degi tanthokre United Naga Council UNC gi hokiba me kunga mapanda Sandel district ki pancha gi town hall phamkiba emergency mi phamada laukiba warep amagi matungina handak lok sabha mikhal mai pakraba athar yauna merep oikiba ani naga society digi sahi tare tanthok lahari UNC nangrang thukiba sirol asigi matungina sahi tare tanthokraba miyoi singa dudi handak pangthokiba lok sabha mikhal outer Manipur da merep oikiba paumai track ki khozon langmai track ki doctor Elution Abon Mayamadi Tangkul gi Alfred Kangam Athani Hairiba Miyoi Singasi Miam Tinba Mapam Naga Society Gueva Awang Pampai Benasingba Kayadagi Sahi Taret Guena Kudatagi Tantok Lahari Hana Pangtokiba Lok Sabha Mikhaladu United Naga Council ki mathakta thampam tokpa ikai kumnabasing amata thamkidaba dugi damaktasu makoi ohumbu sahi taret asigi oina tanthokibani haiden su pawsta pali atopa pawmana Court ki judgment da criticism tawgadabani judge singda tawgadabana te Siddharth Shridul challenges in legal reporting and the role of media hai hiramasida international program mangasi High Court of Manipur gi judge launch ahom da pongthokre thoramadu High Court of Manipur si State Legal Services Authority MASLSA na sinduna pangthokibani interaction program da hogdokpagi thoramna sarugya ki Chief Justice Siddharth Shridul Nahai court ki judgment sing misamyam asam lona khanbada legal reporter sing gi asauba thaudang lai judgment gi matang na miyam na kupna khangan bigi mathakta court ki judgment da apam da phongdok na bigi matang na su pau phong bu sing taram okli adabu criticism adu court ki judgment adu tawgadabani court ki judge sing da tawgadabana ti haina su makata ki interaction program the resource person oina sarugya kiba Hindustan Times ki legals editor Okaras Anandana Phongdokhibagi matungina
legal reporter sing court ki chana kanglon amadi mafam adu satnariba proceeding singi matangda khangnaba honagadabani amaramna court ki order na singba torakpa matamda technical oibu wahiwata yorakpa matamda legal gi matangda khanghairab singi mateng lawduna wai sing adu miyamna khangba asama lol fongnaba honaba mathaktai ngasi gi thoram adu Manipur legal reporting thina mapung fana tawba ngamananaba High Court of Manipur amadi State Legal Services Authority na pekhalakpa thawrangi manungsanna ahan khongthangni amaramda High Court of Manipur gi AI Translation Committee na legal gi wahising Manipuri loan handoktuna siamba legal grocery amso fonggoknaba thawrang tawriaki loinana pawmising na legal gobe I paw sing lawbada khudong sa naba thawrang kya pekhatnaba hotnari haidena su paw sida makhatana su fongdorakli loisilakpo na tentak na to paw mana NTA na nit parikya ga mari lainana thangalakhiba wakat singi transfer tawnaba notice issue tawkre haukiba me manga da National Testing Agency NTA gi miyang makhada lawba National Eligibility Entrance Test ni 2024 gi wahangse lik oibaga mari lainana mairoi singna makhapaga mari lainana tungan court singna thangalakhiba wakat sing sai ana bathoktana ba Supreme Court na ngasi private party singna notice issue tawkre issue asiga mari lainana NDA na thangalakhiba wakat amang si Supreme Court ki Justice Bikram Nath amadi Sanjit Mehta ki vacation bench amada hearing sa takre hearing adu da NTA gi maikedi gi parikya asida wangse lik oibigi matangda SBI na thigatpagi tangai fadaba lei haina court ki pungning singki Justice Bikram Nath na petitioner gi okil na thamlakhiba wapam adu taraba matungda CBI na thijin hanba haibasi nahaka nahaki samisala haibadu wapam adu reject tawbudi nate adubo respondent singoeba wakatsu takisi haina pungning fatakhi advocate Sarumathurna petitioner amaki wahang siladuna hai Indian Medical Association ki junior doctor singi maikedi gi parikya sida mark wangna fangni ba mairoi singi sigi matangda SBI na thijin haningbi apama sing laidi laiba ki opposition amadi atai leaders ne nit parikya sida thijin hanana demand su tawri bani bench asina petitioner sina pukhalaki bu wapam sing taraba matung nit parikya su pangtholi ba NTA amadi center singi maikedi gi sayolani gi manungda hiramasiga mari lainana pakhum pirakadabani haina formal notice issue tawki loinana makhata bi hearing lakti bi July 9 na sathanaba apex court asina rai pi ki soidi adu hausikun ni mem paus matang sa lusinjaraga masu mem punna na update ngamina national si maikedi mem thamda makhata thamjari